welcome back to my channel. Ngasi aigi video se makeup video ahum suba oidoine video se thakachaba yamdri ado ngasi aigi video se makeup tutorial oina tawjarake ado makeup tutorial se ngasi tawdoi se ngasi se ai ahan dai imanabi thoinau haista manage gre ado ngasi ani suba sina ai imanabi amane ke gadabane ado imanabi do mai masak adagi mai maming puna mahoren ai video se loirak pada intro tawjarake ado ngasi makeup tutorial se mayam da pami pamde haibado ai comment box haibiro ado hauji makeup to dudi hauru resti makeup to tawna na ado ngasi ai hair style pumna mak adegi makeup tongan ado moi mabani mak ai horen tongan adum ucharake ai hair style kanana tawi haibadu shu aduga ai makeup kanana tawi haibadu shu video ase lorak tawjarake aduna please like and subscribe my channel please guys ado video haurase adudi makeup tawrase
ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯝꯄ꯭ꯂꯤꯠ ꯂꯨꯛ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯏꯟꯇ꯭ꯔꯣ ꯇꯧꯖꯗꯣꯏꯁꯦ ꯃꯌꯥꯝꯗ ꯑꯩꯒꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁꯅ ꯁꯤ ꯂꯩꯔꯦ ꯕꯤꯗ꯭ꯌꯥ ꯃꯥꯅ ꯇꯧꯖꯕꯅꯦ ꯉꯁꯤꯒꯤ ꯃꯦꯀꯞꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯦꯀꯞ ꯒꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯂꯣꯂꯤꯌꯥ ꯃꯥꯅ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯗꯣ ꯄ꯭ꯂꯤꯖ ꯀꯃꯦꯟꯇ ꯄꯤꯕꯤꯔꯝꯃꯣ ꯑꯗꯣ ꯃꯥꯒꯤ ꯃꯦꯀꯞꯀꯤ ꯉꯁꯤꯒꯤ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜ ꯇꯧꯈꯤꯕꯗꯣ ꯀꯝꯄ꯭ꯂꯤꯠꯇꯣ ꯐꯨꯜ ꯚꯤꯗꯤꯑꯣ ꯍꯥꯞꯆꯈ꯭ꯔꯕꯅꯤꯅ ꯑꯗꯨ ꯃꯌꯥꯝꯅ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯒ ꯄꯥꯝꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁ ꯍꯥꯞꯆꯔꯝꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯒꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕꯩ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯥꯏ ꯚꯤꯗꯤꯑꯣ ꯑꯦꯟ ꯊꯦꯡꯛ ꯌꯨ Okay, bye-bye.